Sinmi singi numit thorom ngasi tongan ba organization singna Manipur da pangthonakre. Mayang Imphal gi thodokta nomaina pan khiba madi mayum makai mai thadok pikraba miyoi singda ngasi fawba sarkar na bateng pibidre hari. Amadi S Sanatomba bu Imphal gi president oina khankhre. Kurumzari miyang tabiribis mutaram oksari hauzik mapun ba pausing sinmi singi numit thorom ngasi tongan ba organization singna sindana Manipur da pangthonakre thorom gi sarok ama oina ipak na sindana lemna I dan tawbagi ke mama youth hostel Khuman Lampak ta pangthokre thorom adu da All India Trade Union Congress ki president Moirangthem Narasingha ipak ki chairman Sapamcha Jadumani Jennings ki director Professor Deven Laisram amadi Caesar Hospital के मैनेजिंग डायरेक्टर डॉक्टर खुंदोंगमम पालिना मरुएबा म्यूसिंग ओने सरुक याके डॉक्टर एम नरना पोथोक पुथोक्तना समाज अमा चौखपे यारोय हैबा वाफम फोंदोके लेनी मान सरकार बारे अक्टोबर रिवोल्यूशन हेक पर 1917 की अक्टोबर तारीख कुन मंगा मदुदा मान पीगी भाषण सिंगी मनुदा मान खांगी ट्रेड यूनियन मूवमेंट काल दबे यादी पुथोक समाज चौखट पे यारोय तात तौरगे हिंबी यारोय एसिन मान फजर मागी स्पीच द मान अपील तो की पीपल नसिदगी दी सोवियत की प्रजा पुनमक छूदन चागे खलबा चादने बुतमु हाइबा मखर योब्स अमुक अमदी IFM न सिंधना MD होल्दा मेदेगी थोरम पांगथोके थोरम अदुदा ICM की डायरेक्टर के जोय चंद्रा योब्स की प्रेसिडेंट मेगा चंद्रा IFM की प्रेसिडेंट चेस इबोयामा अमु की प्रेसिडेंट बिमोल चंद्रना मरुएबा म्यूसिंग सरुया के लेबर डिपार्टमेंट के इबोम चाना सिनमी सिंगी फिबम फगलबा मतमदा लमदम असिदा ओहोंगबा पुरपा ngamgani haiba wafam thamke ngasi medegi thoro Manipur gi mafam kya da tongan ba organization singna sinduna pangthonari numida siga mari leinana Kairen Bikok Students Union and Club na lemna EP bagi thoro mama Jennings Blood Bank the pangthokre Blood for Labor haiba thim the pangthokpa EP bagi thoro maduda member Nifurom na I dan tauke club ki secretary Surchana lamdam asigi sinmi singbu ikai khumnabu utuna I dan tawgi thoro masi pangthokpani haina phongdoke Amaramda Manipur Electricity Employees Union Association Imphal gi Pauna International Market machinda leba union gi conference hall da thoro masi pangthoke Union की working president Thokchom Dizamani Singana Sabapati oiduna pangthoke ba tharamada lekhidraba sinmi singi mafamda leisu katuna minute ani leptuna awaba phongdoke All India Trade Union Council Association Chama Kuntaruk Shuba sinmi singi numit May Day Thorom Imphal gi GM hall da pangthoke sinmi kayana saru yakibas tharamada da Trade Union gi luchingba kayana sinmi singi yafa tharam kaya government ta paikat haningbagi apamba phongdonake Union gi secretary L Sotin Kumar na ngasigi numit asidagi sinmi singi hak phangnanaba akaknaba khongthang amagi damak sem sare lanai khatanatana sarkar gi loisangda leriba sinmi sing fawba khenaba thamde highway protection leitabana gari thoriba singda miyot minai kya chathari September ani gi khongjangda I2 Manipur na chapchana saru yagani haike September tarik ani gi sene strike sidi ngasidi gi hona campaign to bolena ngasigi palni de sarkar se basina एकोई खुली बताबी सिंगसे मसी मरक दा कैथेनी दाबी स्ट्रीट वेंडर सिंगी दाबी शिलंग नोवी सिंगी दाबी अदु लेना कर्मचारी कैजुअल मस्टर और वर्कर्स नमकी दाबी तवार वर्कर टीम अदुंबा BSNL की दाबी तोंगान बमयान एन पंजेदर कसो एकोई उखलबा कांदा सरकार से बसने द मेमोरेंडम पीगनी अल्टीमेटम पीगनी अखोन तालिब दाबी न मदु पीद्रगदी यारो दरि माले मोइ दाबी पिथोक्रसी हाइबसे मसि चप जाना फोनबा अदु मखन की स्ट्रगल से स्टेट सरकार दा अमरि केंद्र सरकार दा दक्षिण गने Manipur Proletariat People's Democratic Union asu ahanba medi thorom kaisampata reba union gi office da pangthoke thorom aduna lomi sinmi singi yafana bagi damak tongan ba warip kaya su lauke
Manipur की लौमी सिन्मी सिंगीदमक मपुंसी कथोकिबा लमयान बाहिजम इराबोट की मितम अमा मणिपुर की मफम चाबा मदा खिन्ननबा गवर्नमेंट तक्षिनबा नोमगी चरा तालिबा सिन्मी सिंगी खुसुमन मतमगा चानबा मोंगदा पिबिनबा मणिपुर गवर्नमेंट थौशिल अमा ओइना पुथोक्तुना चन्नहनबियु हाइबा यावरी Loyalam Construction Workers Welfare Union na Manipur State Legal Services Authority की मकादा International Workers Day थरम कामोंग मंगलक Community Hall द पांगथोकी थरम अदुदा Manipur State Legal Services Authority की Member Secretary R.K. Memcha District Session Judge Salam Ibomcha All India State Government Employees Confederation Manipur State की President M. Joy Kumar Susarya की थरम की सरुगम ओइना सिनमी हाइबा हिरमदा स्टेट की थाकता लायक पचांग दमनबा मसु कांगरूप अनि थोंगना पांगथोकी Mayang Imphal dagi karang tabalambida gari huramani haiba wahauda miyamna fubada miyoy ani lekhidaba thaudoki matungda April gi tang 13da Mayang Imphal konchak makhalakai da thokiba laibak thiba thaudo amada dukan yauna yum 13 amangata thokiba amadi nongmaina panbadagi sokhiba miyoy singda sarkar gi maikai dagi ngasi fawba mateng amata pibidre hairi thaudo aduda nongmaina panbadagi soklaba amadi mayum makai mai thadok pikhibadagi awa ana tarba miyoy singna sarkarna athuba matamda makoi gi mateng pangbinaba apil tawrakli ane thokserubani laibak thibana aingonda maruchi pale ai la doctor da su numit manga tarumi hena leijarure mathang da su la oina moina thu la e paisa gi matung da khara problem khara leibani na ai lokhok pa ya dana adum leire ai sa chi da ai nung manung da khara na paisa da ba chi ga ka ai chi maina leire adum go ni ma tem da gi su ang bi da pa yaw bre duna ai monda ngasi phawda ngasi kunma khoini sujale thoiba thongdokse sidaise manipur government na kasu akhoida miyeng sangbideba magi choiba palliba yum maisa ibasigi compensation pigani haibadi pawdi dum phangje adu thabok oina di pangthok piraktaba manipur government na miyeng sangbidragadi akhoi sai kanda siro habra habasi ai thamjaningi Lower Primary daki hona school education da being changlaba matamda chakhotpa samasama purapa ngamgani hana Education Minister Dr. K.S. Ratan Kumar na mayang Imphal Kendra gi manung chanba mutumyang bida Community Hall sangabagi thoramda phongdokre manamakata na Higher Education da miyeng changba haure Edet College ki oja singna taliba dabi sing sarkar asina khanari oja singna changchiliba khongjang asi handokpiu haike Manipur da miyoi kharana JCB ama ani putholaga khongban khara kotlaga leba khara chaitholaga masana masabu social worker ni haiba kaya ama thokliba asi angak popoi MLA minister amadi miyamna khallaba mihut fawba social worker koba yade ngasigi thoram aduda mayang Imphal Block Congress ki President Ras Mohan amadi tongan ba miyoi sing yauna lamdam adonggi miyamna saruk yake matam adugi kenoda akoi profit jindaba magi family ki kenoda pura kathokro Miam bilang social work kita kathok raba madu bukan itu nih social work. Aku jadi yang loose nih yang cheap kau naik tar. Amazu. Aku ini semua social worker hari ini. Aku ini legislator nih, parliamentarian. Aku ini. Prasanta misiki matangda kaukiba banda aso apan ng krabamyo anida ijam amadi anti-drug coordination committee na siyagi tiyangbang pikre. HM की President N Rajendra Nalachungba Kangbo Amana Lilong Nur Hospital da laying liba MD Islamuddin Amadi MD Wahidur की फिबम यंगसन के माना फोंदो के बदा लमदम मसिदा लेबा कांगलप सिंगी मरक्तगी लमहेन तुहेन बा मियोय खरना मिहान मिपुन चथरकपा असि एखोय पुन्ना थिंगनबा होरामिनसि मसिदा कांगलप नायबगी मियंग अमदा लाक्लिबा असि लाइबक थिबनी सरकारना अथुबा मतमदा वारशिन पुरंगनबा मियंग चंगबिउ हायना थमखे BT Rota Inglisingani Subnamapan gi July Kulumdoi da thokiba thodokta Lekhidraba Sanjitpu Masama ki nomaina kaptuna hatkibani haina phongdok chariba Manipur Police ki Head Constable Herozit gari accident thokpadagi hospital da laikanakre thodosi ngarang numidang pung 8 kuntra rom chapa matamda North AOC ga mayuknana leiba ke krupat maya da thokibani hairi Herozitna mahaki altoka ama thoduna lakpada mafamaduda mamai leiduna leramba Tata Magic amada thingzin khibani Thaudo aduda Herozit ki makokta sokpadagi Ras Medicity da laikanaki ngarang numidang Herozit ki asokpa laikanaringai da ISTV News ki team na video coverage tawringai da mafamaduda lerambi nupi amana footage singa dumuthanaba hairaki hairi Ukrudagi Chandel gi Moirang Thel da u loba chakkiba miyoi ani sikibagi matangda sarkarna miyeng changbiu haina imung manungna phungdorali
ngasi Jenims ki mokta paumi singa unabada misi asigi matangda Ukhrul ki Southern Tangkhul ki chairman Somina Sarkar na misi asigi matangda chanaba thabak lokhatriba fauba asibak chang lauro hana thamki assistance ka PB bako aduga madigi mathangda hojik border area da adum tatana thoi she state government security measure ka paikhat biraga shit kumba amga hanna thokta ningai aduga hojik kanana tawribno at least kara singdok biraga phagat biraga madu as per the land law of the land madu kara penalty PB ningai she pamani that body di khoi sigi at least khoi demand sing phangdri phapdi khoi laukira Mafam aduda lekhidravagi imung manungi miyoi sing unana balakiba deputy speaker Preso Simrena misi asigi matangda sarkar ki maikaidagi chap chaba thabak lokhakani haiba wafam phungdokhi Mafamdagi MLA ama wanaina bi tawjari masiguma matam sida mayam pumnamakna peace aduga prayer tawraga koi masigi kanana tawno kramai thokina si thina na bai koi operation peace government su kanna thona batawi Honorable CM Gatanraga Masi Dr. Singh postmortem tawba aduga police ki verification report mayam si tare haraga ai minister sing aduga Honorable CM Gatanraga kari tawbi bayai imong ki demand aduga ai sansthan sing ki demand si fulfill tawna bai kona chani Milal na sinduna maite mek jangdamnaba ngasi center charanipan na pangthokre class 3 dagi class 11 fauba kangluk mga thok na pangthokiba athoi ehan tanaba aduda punna mahiroi lising ahum jamanga na saruyaki Milal giluching purel moirang them naw khomba maite na damdam asigi mayek asi amuk hanna chana hanna ba paikhaliba thabak asi mapung fa na ba changyeng parikya asi pangthokpani mangluraba ekhoi gi yek asi furuki khenaba thamdana malemda sak takna na ba khonasi haiki National Leadership Kaluki Furkamadi, Lining Cannibal Latana, of the Masiki Mayaki Sakana Bokonavada, and them still let me to Kudimona, Sobu Pivogalana, May say, State Kini Lepak in Kambiraga, Atubada, Malayam the Masaktan of Honavada, Poipun, Todam Luminacy, I work from Hamzabagana, Asuma May say, she signed a say, Queen Milan, have a person heck lady Maki, a queen left and a Pantupa, said Sagani. Uripok ATM Club Development Committee na sinduna Jerab Court maningda Jakho Tarang metangda kananenaba mifam ama pangtokre Ward Member Oiramba TS Indrajit na miyam giduchungba singna thabak ningti na tawrabadi Chawkhotpa Samas ama oihanba ngamgani haike Masigi Uripok Bajai Maning Development Committee na asoki mati koi changalakposi akhoi irekai amasung lerana Ward Number 6 Ward Development Committee ki makai tigasu harau tayamba amasung Chawkhotpa City ama Chawkhotpa lekai ama chakatpada sauna mateng pangbyusi ki makai dagi amasung koi Ward Development Committee ki makai tigasu masigi mipamasida thagatchaba phongdokjari Directorate of Treasuries and Accounts na sinduna Jai asigi oina Gathering of Treasuries ki thorom ngasi lamyan ba sangne na pangthokre thorom aduda Chief Secretary Onabakishore Education SK Commissioner H Dilip amadi Treasury gi Director Thokchom Kirana Maroiba Musing oina sarukyaki mathau phajana pangthokpa musingda mana mathum piduna puning thogatki Khetragaon Kendra ki manung chanbai Idil Turel ki mathakta saba litanthong ngasi BJP Manipur Pradesh ki Minority Cell ki Convener AR Khana nauna semjin duna miyamda khusinakre Khetri Bengon Youth Club amadi Senior Citizen Development Society Khetragaon ki miyosing su saruyaki be thoromaduda AR Khana miyam ki yengduna thong ngasi semjin bani haike Aliba Sarkar Sidi Khuju Kari Hajagadabunu Khangdre masi usannadana adum leiba Adalaigai Alaman Sing Senior Citizen Sing Amasung Anakpa Club Organization Sing na Thong Se Khumayam Amta Sembi Dagdi Karam Hain Tawni na Harak Baduda Aina Masigi Achangba Paisa du financial aid to Aina Tawjaraga Lanai privately Tawjaraga Masi Mayam volunteer Tawraga Semjaba Thongni PMGSY ki makhada sem khiba Khongjom Tourist Center dagi Dhaka taba lambi ki fibam asi ngasi Rural Development and Panchayati Raj Minister M. Okendra na yengsinkre Khongjara da Manipur State Rural Road Development Agency ki Chief Engineer Babu Chan amadi atay officials sin susarya ki Minister Okendra na
lambi asi semnanaba hanagi program da yauraga leibani engineering college ama leiba amadi Block Institute of Teachers Education ge building sabagi thabak paikhat pana lambi asi thuna fauna naba honabani lambi asi thuna loirabadi thawal amadi chandel su fauna ragani amaromda thong khara su sananaba thaurang leire agency gi makhada nodal agency ama oina rural engineering department haina onthoktuna manipur gi tongan tongan ba mafam singda thabak paikhat naba honari haike अतोपा थोंग कया अमसे कोई सेमनबा थोरांग ले दो कोई डिपार्टमेंट सिंगरांग मक स्टेट कैबिनेट ना मरसदा से सिगी नोडल एजेंसी हाइगेद्रा वर्क एजेंसी हाइगेद्रा रेड अदना रॉयल इंजीनियरिंग डिपार्टमेंट है कोई लेरे दुनिया हम फोर्सफुल होइबा डिपार्टमेंट में होरनी मशीन स्पेशली रूरल एरिया की कनेक्टिविटी याम हेंगलानी दुगा मणिपुर से PMGSY की लंबी थोंग सेमगत सागत पदा तैदा इंडिया की ओनसु याम अवांग थाकता 4th पोजीशन सु लेबन नखोई अखोई अनोब टीम सिना अखोई नो संजरक इसा यावजरगा हानगी टीम सिगा पुनमिनरगा लेरिबा पेंडिंग वर्क मैम से थुन एक्सपेडाइट तौनबा तौ Chief Engineer Babuchana Houzik Semgaliba lambi asi PMGSY gi 13 suba phase ki makhadani atai phase singi makhada Manipur gi rural area singda lambi sembagi thabak paikhakhre haike Manipur government ka JCILPS ka yana ki wafam thabak ta onthok naba makhata na changsin naba khongjang gi matang da khana nainaba miyam gi apunba mifam ama me ani gi ayuk pung taraga minute kontra chapa matam da MDU hall da pangtok naba JCILPS sem sakre mifam asida Manipur da leriba CSO Maira Paibi club tonga tonga ba luki liching basing amadi akhang ahizing na saru ya biduna yellow mi kanbada saru yaminarasi haina convener KH Ratanna appeal tauri Pawi Marathana temba break amatang Talent Search Cum Academic Competition, the second state-level general ability test, organized by the cluster of gentlemen from class 8 to 10. First prize rupees 5,000, second prize rupees 3,000, third prize rupees 2,000, 4 to 10 position holders rupees 1,000. Forms available at the given stationer. Objective and multiple choice type question. Application fee rupees 100 per applicant. Last date of form submission on 18th May 2016. Competition on 22nd May 2016 from Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba matangairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiu Delta Tutorials for CBSE admission open class 9 10 and 12 science from April 4 Class 12 hours from May 4. Class 11 science from June 6. Vacations course for Navodaya and others from May 4. For detail, please visit Delta Tutorial between 6 am to 7 pm. Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre Lifsaf syrup sizinnabiu adungi awaba punamak koknabigi pambaini diabetic na naraba anabasing nasu sizinnaba yaraba Lifsaf capsule shu phangbigani Lifsaf syrup amadi Lifsaf capsule naraga laing babudi narjingai da saksal hobana hena fai Delightful cupcakes with creamy vanilla filling from Winkies, the cake specialist. A magic mix of chocolate and vanilla marble cakes from Winkies, the cake specialist. Break matungda taramokjari Ligla puthokpa thangjam agro industry gi chahi kumanga mapung pharakpagi silver jubilee thorom ngasi Manipur Film Development Society da pangthokre thoramada Commerce and Industry Minister Govindas Konthawjam Works Minister KSH Biren amadi Chief Secretary Onavakishore Susarya ke industry gi maikadegi thabak toriba miyoi singda kudor popiduna ikai khumnaki Minister Govindas Konthawjam na Manipur da industry kaya linkhan narapaga loinana entrepreneur kaya su thorali Nilakuthi da semgaliba food park atuba matamda sangaragani loinana district singda common facility kaya su thamnaba honari haike yam important over infrastructure sing related with trade and commerce and industries simayam sing se khoi hojik leiba khoi government na yamna kanna akhoi honajari adubu matam sangba aduga khoi gi leiba
फाइनेंशियल हेल्थ सिना थबक ओइना पांगथोकपदा यामना अखोइना माइ नंबोल केंद्र की मनु चंबा ग्राम पंचायत मरीगी नेशनल फूड सिक्योरिटी स्कीम की बेनिफिशियरी सिंगे राशन कार्ड यंतोपगी थोरम अमा केंद्र असिगी एमएलए एन लोकेन सिंधुना लेमपोपम दलेबा इबुदौ थांगजिंग लाइकोल द पांगथोकरे तरमदुदा केंद्र की मसक नायबा कांग्रेस लुजिंग बकया सुसरिया की लेमपोपम इसो पुखरमम संजनबम अमदी उदलौ ग्राम पंचायत की मनु चंबा थियाम की बेनिफिशियरी सिंगे राशन कार्ड सिंग यंतोके मियामदा तंगाई फदन चंगबा पोलम यंथोकनबगी दमक खंगलबा सेल्फ हेल्प ग्रुप तरा तरुकता मखोइगी सर्टिफिकेट सिंगसु खुसिनके थरमगमरी लेनना एमएलए लोकेना कांग्रेस गवर्नमेंट स्टेट असिदा मियामगी याफनबा थबक थरम कया पाइकतुन लागली चेंग चाकना चिंगबा तंगाई फदबा पोलम सिंग मियामदा फंगननबा होनबदा अखुबा मियंगी राजनीति सानहनिंगदे महाकि माइकैदगिदी मियामगी चाकथुंग मपुंग फाना फंगननबा अंगंबा थाकता होनगनी हाइके All Manipur Working Journalists Union Amjugi Chahigi Oiba General Body Meeting ngasi Manipur Press Club ta pangthokre meeting aduga mari leinana Union gi Secretary Jit Ningobana Chahigi Oiba report sing pathoki baga loinana account statement su paumi singda lauthoki loinana thauramga mari leinana Amjugi hause huzik leiriba constitution asi matamga chunaba mongda semtoknaba khananena ke tungda chahi asigi oina pangthokiba taruk shuba Journalist Sports Festival da Makong matang taraba miyoi sinda manama thumsing piduna ikai kumnaba utke chahi asigi oina ISTV na runners up team champion gi manasu phangke CSK Imalol Khorzei Lumna Sinduna Uripo Kendragi Lekidraba Aiba Ibisingda ikai kumnaba utkre Iboton Sana High School da pangtokiba thorom aduda Manipur University की वाइस चांसलर प्रोफेसर एचएन के शर्मा लुकवी प्रेसिडेंट लोंगजम रघुमनी एमपीसीसी की जनरल सेक्रेटरी आरके रानी सना सुसरिया के आरके रानी सनाना अईबसिंगना लमदम की ओइबा इशू कयागी मतांगदा ईदुना खुनाई असिबु अचुंबा माइकैदा पुरकनबा होनबदा अचौबा थौदांग लौवी फोंदोके ngasi sinmi singi mede numit asida KCPMC gi marirak shuba people's conference hodotuna Indo Kanglei arm and geopolitical confrontation gi chaitheng nanglaba miam amadi yawol gi freedom nafam oiriba Chicago gi Haymarket Square da thokiba revolution skull aduda lekidraba singi mafamda minute ahum tumina leptuna ikai khumnaba utkre hairi Lubasigi Information Publicity Secretary Paikoma Maitegi Cherol Amana Marishuba People Conference Hodopagi Toramda Lenina Mifam Preside Tauduna Lamdam Asigi Miam Malemgi Namat Piraba Miam Amadi Ning Tambalebak Amagi Damak Lanteng Riba Lalo Pumna Makima from the Ikai Kumnabu Utpagaloina Namhat Tuhat Piraba Miam da Mai Papa Oresano Haike Communist ki Oiba Anoba Tankaki Yawa Lalauda Theoretical Framework Amasu Putoke Indiana Chahi Lisang Sina Kutling Laga Lakpana ngasi ekoi ki khunai rol da honglak diba kanglai cha singi moral ethics mamut tana nainaduna miyamna yawol alhauda thajaba thamlamba mangsilakpa asibu nahonuna revive taunabagi damak anoba framework asida hauzik haukraba amadi tungi revolution theory gi tangkak ama hapsinke hapsilakliba theoretical revolution asida macha khaina objective amadi subjective reason putoktuna maikai kayadagi apam pam da phongdonake cherol asina makhatana Ekoigi Kanglei Kunai Asida Chathariba Communist Lalhau Singna Lebaki Khanduna Tungi Achepa Philip Lofum Tui Sen Kaibagi Tarumda Bom Langshinba Numai Kapshinba Su Kangbu Kusam Naraga Miamda Akal Aring Singmana Chingba Asi Anti People Amadi Anti Party Ki Tawungni Yawulup Amagi Working Principal Organization Gi Strategy Yawdana KCPMC na Kaidawnungda Lebak Miamgi Apambagi Wangmada Chatanaba Mifam Aduda Achepa Philip Launaki Hairi Bonded labor amadi child labor tingna ba ekoi punna honaba mathau tai haina labor minister T Manga Wifi na ngasi sagolban Nepra Menja Community Hall da pangtopa nomogi oiba skill development ki awareness program da phongdokre All Manipur Women Voluntary Service na sinduna pangtoki ba thoramada MLA RK Imo hana minister Oramba L Jayanta Kumar
लुबसगी प्रेसिडेंट W Joymati सुसरुया के मिनिस्टर वंगा वाफैना भारत की ओइना मफम कयादा अंगांग सिंबु नमदुना थबक सिजिनबा अमदि सिनमी ओहेनबा असि थिंगबदा एखोय पुना सरु यामिनबा मतौ ताई सरकार ना सिनमी सिंगी याफा थरांगी दमक स्कीम कया पाइखलिबा सिंग लौबियु हाइके अना अयेक थोखरबसिंगदा मतेंग पांगनबा अदुगुंबा फैसिलिटीज मयामस लेबनी देन बिल्डिंग वर्कर्स सिंगी दमकतसु वेलफेयर स्कीम लेबनी अदुगा एकोई पेंशन चाही 60 सुरबा सिनमी सिंगदा मोई फंगफम थोपा पेंशन पीबगुंबा नत्रगा एक्सीडेंट स्कीम गुंबा तोंगान स्कीम से मापन गुंबा एकोई लेई गैस्ट्रो केयर क्लिनिक की मपू डॉक्टर M सूरज की मियंग मखादा क्वाकाइचल कोंजेंग अवांग लेकाई दलेबा अवांग कोंजेंग यूथ ऑर्गेनाइजेशन की कम्युनिटी हॉल दा नोमगे ओबा लेमना लायंबगी केम अमा पांगथोक्रे केम अदुदा हेपेटाइटिस C B अमदि सुगर टेस्ट तौबगी खुदोंग चाबा फांगन की लोइनना ओमेगा डायग्नोस्टिक सेंटर ना टेस्ट तौननबा किट सिंगसु मतेंग पांगखे ऑर्गेनाइजेशन की सेक्रेटरी एलांगबम मिलन कुमार ना फोंदोखिबदा मणिपुर दा हौजिक लिवर नाबा हेपेटाइटिस C अमदि B नाबगी प्रॉब्लम असी मांगजौनना टेस्ट तौथोक्तुना ngannna khangorabadi kanagani haibagi panamda केम असी पांगथोकपनी हाइखे सिंगजमई चिंगा मथक्ता लेरिबा इबोयामा हॉस्पिटल एंड रिसर्च सेंटर की लमजिंग मखादा बिष्णुपुर डिस्ट्रिक्ट नाचौ सोरारेन चौधरीबा कम्युनिटी हॉल दा फ्री मेगा हेल्थ कैंप अमा पांगथोक्रे नाचौ यूथ कांग्रेस कमिटी ने सिंधुना पांगथोकिबा कैंप अदुदा ENT पेडियाट्रिक्स मेडिसिन गायनी अमदि स्किन की तोंगान बालेना सिंग लायंखे इंडस्ट्रीज मिनिस्टर गोविंदास कोंथौजम मसा लाक्तुना मियामगे अवाद अपा कयासु यंगसनखे मिनिस्टर ना फोंदोकिबदा नाचौदा प्राइमरी हेल्थ सब सेंटर अमा लेरिबा असि मथौ निंगथिना तौदबना मियामदा खुदोंग चादबा कया मायोंगनै मरमदुना असिगुंबा हेल्थ कैंप असि पांगथोकपनी हाइखे लौ ताबा हौद्रिङैसिदा अखोय लायेंबा अदुगा अरुम हौबा खुटपा बोइरे मचा मचा लायेंबसे असिगी खुदोंग चाबसे पिननबा अखोय नहारोल सिंगसिना अखोय होनबिबनेना एदुमाइना थमजगे सेल्फ एम्प्लॉयमेंट वॉलंटरी एसोसिएशन मणिपुर ना ngasi बिष्णुपुर डिस्ट्रिक्ट की तौबुल ग्राम पंचायत लेबा AIC की ऑफिस दा पेस्ट एंड डिजीज मैनेजमेंट वेजिटेबल क्रॉप्स की मतंगदा लौमी सिंगी ओइबा ट्रेनिंग प्रोग्राम अमा पांगथोक्रे थरमदुदा एग्री ऑफिसर M सरत नेशनल अवार्डी Y सुरचंद्र अमदि इंटरनेशनल अवार्डी KSH चुंगने सुसरुया के लौमी चाम हेनबना सरुया के ट्रेनिंग अदुदा अखंग अहिसिंगना मही मरोंग थाबदा अमांगाता थोलिबा अमदि लौमी सिंगना तौगदबा थबक थौरम सिंगी मतंगदा वांगांखे वांगखेम ब्लॉक कांग्रेस कमिटी ने सिंधुना माइक्रो फाइनेंस एंटरप्रेन्योर ब्लॉक लेवल हैंडलूम क्लस्टर सेरिकल्चर अमसुंग सांगा योपग मरी लेनना नुपी सिंगबु सेंथोक लेना लेहननबगी थरम अमा यारिपोक बिष्णुनाहा कम्युनिटी हॉल द पांगथोक्रे थरमदुदा पार्लियामेंटरी सेक्रेटरी के मेघचंद्र वांगखेम ब्लॉक महिला कांग्रेस कमिटी की प्रेसिडेंट के कुंजमनी यारिपोक म्युनिसिपल काउंसिल की चेयरपर्सन L हरिप्यारी थवाल म्युनिसिपल काउंसिल के वाइस चेयरपर्सन KH थंबाल ब्लॉक कमिटी की प्रेसिडेंट मुबारक आली सुसरुया के MLA के मेघचंद्र ना चाखत थरांगी ओइबा थबक थरम सिंगदा नुपी सिंग सुसरु यादुना अचोब थौदांग लौरकपा असि सिंथानिंगाइनी खुनाय अमा चौकपदा नुपी सिंगी चावरब थौदांग लै हाइखे लेबाक असि सेबदा नुपीना सतो थौदांगोमि हाइने मरमसिना मदुगिदमा एकोगी महिलासिंगसु लमदमसि सेमनबिदमक्ता सर्व दायित्व लौपसिदा हेना करमाइना दायित्व लौपदगी हेना करमाइना एकोसी सपोर्ट लंबीदा अहोब समाज अमा फोरमनो होनगदगी हाइबसि उछनबगलुना एकोना गसिसि तमनमसि खुदोंचाब लौरब हेनो पागल करनबा हाइदरसिगिसि MM Ahmad na iba pangal sangnaiba sing mingthonba lairik ama ngasi sanjen thongda leba agriculture department ki central hall da phongkre lairik asi writers union manipur ki general secretary MS Swegna union asi ki mahut sinduna phongmani tharamadu da sahitya academy awardee BM Maisnam writer union manipur ki president MD Azurun Kabir DM community college DD EU Kausal Kendra ki director Dr Rahisuddin Sheikh Susar Yaki